ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯉꯁꯤꯁꯨ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯅꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯀꯣꯂꯦꯖꯀꯤ ꯍꯣꯁꯇꯦꯜ ꯑꯗꯨ ꯇꯣꯉꯥꯟꯅ ꯂꯩꯕ ꯃꯐꯝꯅꯤ꯫ ꯀꯣꯂꯦꯖꯇ ꯑꯦꯇꯦꯆ ꯇꯧꯗꯕ ꯃꯥꯏꯀꯩ ꯑꯃꯗ ꯀꯣꯂꯦꯖ ꯑꯣꯏꯔꯝꯃꯤ꯫ इचिक चिकपा मफम ओइबखक नत्तना लम्हांग ओइबना इसादा मका लामजदबा करिनो इवट वाटपगुम तौई। चौराकना फुट 10 रोंग वांगबा वालसु खाजली। सही चुप्पा अदु कुइना लेरकपदु करिसु खलमदे अदुबु नोंग मंगली मंगली तौरगा लैबा मतम अमखक्ता इसादा अकी तुजुंगबा फावबा मखोल खरा नोंयाय मतुंग पुंग 12 दगिना अमा अद्वाइदा मियोय अमना सत्पगी अमदी मुरुम मुरुम सोनबगी मखोल होस्टेल अदुगी मनुंगदा ताबा होरखी। मखोल अदु ताबदा नुपीगी खोंजेल मानखी। नोंगमा मखक्ति खोंजेल अदु येंगलगे खंदुना मपानदा थोअगा येंगुबदा खोंजेल अदु ताखिद्रे। अदुगा कनासु लैबा थिंगद्रे। अदुबु नुमित अदुदगी अकीबा थौदोक थोकपा होरखी। थौदोक खरा पल्लबदा रूमगी फगलांग रोमदा मी नहेरकपा टेबल दा लैबा लाइरिक मसा मतोमता फागलकपा मी कना अमत्ता लैतबा सोर लोनबा कादगी टेबल दा टोक टोक लाउना थिलकपा फमदुना लैरिबा मीगी मतुंग लोमदा कनागुम्बा अमा सत्खिबगी साहुम फंगबा असना सिंबा कया तौरखी। अदुबु यामना का हेना कीबा लायोक तिलोकपा तौबदि नत्तबनिना का हेंजना कैसुबुदि खनखिदे। मसिगी मतुंग अैखोय एग्जाम लोरगा युम युमदा अदुम हनखी। अदुबु मफम अदु मरक मरकता अदुम साफोंगी हाइनरकली। अहानबगी वारी असि मतांग असदा लोइजरी। मथंगी अनिसुब वारी असि अमुक मयाम पुन्ना तामिनरसी। वारी असिगी ममिंग स्कूलगी लैरक। मतमदु अइना क्लास 9 गी फाइनल एग्जाम थारमदाइनी 2018 दनी। अई तुम्बदी युमदा तुम्दी ददागी दुकानदा तुम्मी। अैखोय इमानबा अैखोय कांगुसी यामना ngausinai। इमानबा अमती स्कूल की बोर्डिंग द लई ममिंगना रोकी कवी। एग्जाम मयानीना अैखोय पुल्लगा वातानरमी। मदुदा रोकीना बाय एग्जाम सु कुइद्रे अदुना स्टाफ रूम दा क्वेश्चन पेपर थमिसे अहिंग द जगगा फोटो कापसिरो नोय कै खलिगे। आसमना रोकीना हाइरकपदा अैखोयनसु होय याइने बाय हाइदुना याखी। अैगी मरुपसिंग असिगी ममिंग असि रोकी दिया अबोय समीर रोबी तोम्बा अैखोय मखोय असिनी। अैखोय मयामसु रोकीगी वाफमदु यारे अदुना होरेंदगी हेक्ता संगसी हाइनरे। अैदी दुकानदा तुम्बनिना अैगी दुकानदा मताव रोकीदु बोर्डिंगदगी लोना थोरखी। क्लास 10 गी इयाम्बा खरसु यावी अैखोयगी मतेंग पांगनबगी। मसिगी मतुंग नुमिदांगी मतमनी। अैगी दुकानदा मखोय 3 मुक लाइ। अदुगा अैखोयगी इमानबा समीर कौबा चटसी हाइनदुना अैखोय समीरबु कौबा पुन्ना चटली। समीर दुसु मसाना खंगना थुलक्तुना अैखोयबु ngairaga leirami। मसिदगी मथंग मथंग हाउनरगा अैखोय पुन्ना स्कूल तमना चटले। मतमदु अहिंगी पुंग अमा तारबनी। मदुदा अैना भाई मयाम अैखोय स्कूल से खरा दी लाइफुंग कनबनिको। असमना हाइरुबदा रबिना भाई क्वेश्चन पेपर दु फंगगा लोरेदा अदुइदी कैसु खलुनो। असमना हाइरखी क्लास 10 गी इयाम्बसिंग अदुदी मपानदा मी येंगमगे हाइदुना लेहौरी। अैखोयगी टॉयलेट असि सोल लोंदी अदुगा स्कूल अदुसु थोंनावदगी संगबा याय। अदुबु अैदी संगबा चंद्रे अदुना समीरगा तोंबगा ओइना संखी। अैखोय स्कूलगी स्टाफ रूमगा थंगनरिबादु क्लास 1 नी यामसु चावी। अैखोयना क्लास 1 अदुगी थोंनाव अदोमदगी संगी। मसिदगी मयामदु मथंग मथंग संगी। अैखोयगी स्टाफ रूम अदुदा पुन्ना चटलगा क्वेश्चन थीबा हौरई। मसिगी मतुंग क्वेश्चन अदु फंगले। अैखोयना पेपर अदु फोटो कापलगा लेरिङै मतम अदुदनी अङांग मसा अमना चटपगी मखोल तारई। अैखोयगी स्कूलगी मयाय अदुदसु पुखरी मसा अमा लै। अङांग चटपा अदु ताबदगी समीरना अैंगोंदा लकी कयो नंगा तौरिदुबो मी तानरा नेमी। असमना समीरना हाइरकपा अदुदा अैना कैदोरगे भाई। असमना हंगबदा समीरना कैनोबो नंगना ख्रोक ख्रोक तौरिदुबो। असमना हाइरकपा अदुदा अैना कदाइदनोदा अैदि तौदेना ओंथु ओंथोकपा।
ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯒꯤ ꯁꯦꯟꯗꯜ ꯑꯗꯨ ꯂꯧꯊꯣꯛꯏ ꯃꯁꯤꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯂꯩꯔꯒ ꯑꯃꯨꯛ ꯑꯉꯥꯡ ꯆꯠꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯁ꯭ꯇꯥꯐ ꯔꯨꯝ ꯇꯝꯅ ꯑꯁꯨꯝ ꯂꯥꯛꯏ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯊꯣꯡ ꯍꯦꯛ ꯆꯧꯕꯒ ꯆꯞ ꯂꯦꯞꯈꯤ ꯑꯩꯅ ꯃꯇꯝ ꯑꯗꯨꯗ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯆꯍꯤ 6 ꯃꯃꯥꯡꯗ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯑꯍꯤꯡ ꯂꯦꯛꯄ ꯃꯇꯝꯗ ꯊꯣꯛꯈꯤꯕꯗꯣ ꯋꯥꯔꯤ ꯑꯗꯨꯗꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯌꯥꯝꯒ ꯑꯣꯖꯥ ꯈꯔꯒ ꯂꯣꯏꯅꯔꯒ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯑꯍꯤꯡ ꯑꯃ ꯂꯦꯛꯏ ꯃꯈꯣꯏ ꯃꯌꯥꯝꯅ ꯚꯥꯏ ꯐꯤꯂꯝ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯛꯏ ꯃꯗꯨꯗ ꯕꯦꯀꯤꯅ ꯑꯩ ꯂꯧꯔꯨꯒꯦ ꯇꯤꯚꯤꯗꯣ ꯍꯥꯏꯔꯒ ꯀ꯭ꯂꯥꯁ ꯔꯨꯝꯗꯒꯤ ꯂꯥꯛꯏ ꯑꯗꯨꯒ ꯇꯤꯚꯤ ꯊꯝꯕ ꯔꯨꯝ ꯑꯗꯨ ꯃꯍꯥꯛꯅ ꯊꯣꯡ ꯍꯦꯛ ꯍꯥꯡꯕꯒ ꯃꯍꯥꯛ ꯇꯝꯅ ꯑꯉꯥꯡꯅ ꯐꯝꯕꯒꯤ ꯆꯧꯀ꯭ꯔꯤ ꯃꯆꯥ ꯑꯃ ꯃꯤꯅ ꯂꯪꯁꯤꯜꯂꯛꯄꯗꯧꯅ ꯂꯪꯁꯤꯜꯂꯛꯏ ꯍꯥꯏꯈꯤꯕꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯀꯣꯏꯁꯟ ꯐꯪꯂꯕꯅꯤꯅ ꯁ꯭ꯇꯥꯐ ꯔꯨꯝꯗꯒꯤ ꯊꯣꯛꯅꯔꯛꯏ ꯃꯌꯥꯝ ꯈ꯭ꯋꯥꯏꯒꯤ ꯃꯇꯨꯡꯗ ꯔꯣꯀꯤꯅ ꯊꯪꯕꯅꯤ ꯑꯩꯗꯤ ꯀꯌꯥꯗꯤ ꯀꯤꯒꯟꯗꯦ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯊꯣꯡꯅꯥꯎꯗꯒꯤ ꯆꯣꯡꯊꯣꯛꯅꯔꯛꯂꯦ ꯍꯧꯖꯤꯛ ꯆꯣꯡꯊꯣꯛꯀꯗꯕ ꯔꯣꯀꯤ ꯃꯇꯣꯝꯇ ꯉꯥꯏꯔꯤ ꯃꯍꯥꯛꯅ ꯆꯣꯡꯊꯒꯦ ꯍꯦꯛ ꯇꯧꯕꯒ ꯃꯥꯒꯤ ꯅꯥꯀꯟꯗ ꯀꯅꯥꯅꯣ ꯑꯃ ꯂꯦꯞꯄꯒ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯂꯩꯕꯗꯨ ꯃꯍꯥꯛꯅ ꯎꯈꯤ ꯃꯗꯨ ꯎꯕꯗ 마수 ꯀꯤꯅ ꯆꯣꯡꯊꯣꯔꯛꯏ ꯃꯍꯥꯛꯅ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯗꯗꯤ ꯍꯥꯏꯗꯣꯛꯇꯦ ꯃꯊꯪꯗ ꯆꯪꯁꯤ ꯌꯥꯔꯣꯏ ꯈꯟꯕꯗꯒꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯦ ꯑꯦꯛꯖꯥꯝꯁꯨ ꯍꯧꯔꯦ ꯑꯩꯅ ꯏꯃꯥꯟꯅꯕꯁꯤꯡꯗ ꯚꯥꯏ ꯃꯌꯥꯝ ꯑꯩ ꯁꯥꯏꯟꯁꯁꯤ ꯐꯦꯜ ꯇꯥꯔꯅꯤ ꯑꯩ ꯌꯥꯗ꯭ꯔꯦꯕ ꯑꯁꯨꯝꯅ ꯃꯌꯥꯝꯗ ꯍꯥꯏꯔꯨꯕꯗ ꯃꯈꯣꯏ ꯃꯌꯥꯝꯁꯨ ꯑꯩꯁꯨꯅꯦ ꯂꯣꯏꯅ ꯍꯥꯏꯅꯔꯛꯏ ꯑꯗꯨꯗꯒꯤ ꯑꯩꯅ ꯚꯥꯏ ꯃꯌꯥꯝ ꯑꯗꯨꯗꯤ ꯍꯣꯔꯦꯟꯗꯨ ꯑꯃꯨꯛ ꯅꯍꯥꯟꯒꯤ ꯑꯗꯨꯃꯥꯏꯅ ꯆꯠꯂꯨꯁꯤ ꯍꯥꯏꯕ꯭ꯔꯣ ꯑꯁꯨꯝꯅ ꯑꯩꯅ ꯍꯧꯗꯣꯛꯂꯨꯕꯗ ꯃꯈꯣꯏꯅꯁꯨ ꯌꯥꯏꯅꯦ ꯍꯥꯏꯗꯨꯅ ꯈꯨꯝꯅꯔꯛꯏ ꯅꯨꯃꯤꯠꯇꯨ ꯑꯔꯨꯟꯗꯤ ꯌꯥꯎꯗ꯭ꯔꯦ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯑꯩꯅ ꯁꯃꯤꯔ ꯀꯧꯕ ꯆꯠꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩ ꯁꯃꯤꯔ ꯍꯣꯏ ꯌꯧꯔꯦ ꯃꯥꯁꯨ ꯊꯣꯛꯂꯛꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯒ ꯁꯃꯤꯔꯒ ꯏꯁꯩ ꯇꯥꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯆꯠꯂꯤ ꯃꯗꯨꯗ ꯁꯃꯤꯔꯅ ꯂꯛꯀꯤ ꯗꯤꯌꯥ ꯍꯣꯏ ꯔꯕꯤ ꯍꯣꯏꯁꯨ ꯀꯧꯕꯤꯔꯨꯁꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯑꯩꯅꯁꯨ ꯌꯥꯏꯅꯦ ꯚꯥꯏ ꯍꯥꯏꯗꯨꯅ ꯆꯠꯂꯤ ꯔꯕꯤ ꯍꯣꯏꯒꯤ ꯃꯌꯨꯝ ꯌꯧꯔꯝꯗꯥꯏꯗ ꯊꯣꯡ ꯑꯃꯁꯨ ꯂꯩ ꯊꯣꯡ ꯑꯗꯨꯁꯨ ꯃꯌꯥꯝꯅ ꯂꯥꯏꯐꯝ ꯈꯔ ꯀꯜꯂꯤ ꯍꯥꯏꯅ ꯍꯥꯏꯅꯩ ꯊꯣꯡ ꯌꯧꯔꯝꯗꯥꯏ ꯑꯗꯨꯗ ꯂꯥꯏꯁꯪ ꯑꯃꯁꯨ ꯂꯩ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯊꯣꯡ ꯌꯧꯔꯝꯗꯥꯏ ꯑꯗꯨꯗ ꯁꯃꯤꯔꯅ ꯃꯥꯒꯤ ꯐꯣꯟꯗꯒꯤ ꯃꯈꯣꯏꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯚꯣꯏꯁ ꯑꯗꯨ ꯊꯥꯔꯛꯏ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯑꯩ ꯀꯤꯕꯗꯤ ꯈꯔ ꯐꯥꯎꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯣꯡ ꯂꯥꯜꯂꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯃꯤ ꯏꯟꯅꯔꯛꯄꯗꯧꯅ ꯇꯧꯔꯛꯏ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯀꯌꯥ ꯑꯃꯁꯨ ꯇꯥꯔꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯑꯩꯒ ꯁꯃꯤꯔꯒꯗꯤ ꯔꯕꯤ ꯀꯧꯕ ꯂꯥꯛꯄꯅꯤ ꯍꯥꯏꯕꯒ ꯑꯃꯠꯇ ꯅꯤꯡꯁꯤꯡꯗ꯭ꯔꯤ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯅꯕ ꯑꯃꯗ ꯄꯨꯔꯦ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗꯗꯤ ꯑꯗꯨꯝ ꯏꯟꯅꯔꯛꯂꯤ ꯃꯗꯨꯗ ꯑꯩꯅ ꯚꯥꯏ ꯑꯩ ꯇꯨꯡ ꯑꯣꯟꯊꯣꯛꯑꯒ ꯌꯦꯡꯒꯦ ꯍꯥꯏ ꯌꯦꯡꯉꯨꯅꯨ ꯚꯥꯏ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯀꯤꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤ ꯁ꯭ꯀꯨꯜ ꯆꯪꯕꯒꯤ ꯒꯣꯂꯥꯏ ꯑꯗꯨ ꯌꯧꯔꯦ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯏꯕ ꯑꯗꯨ ꯏꯟꯅꯔꯛꯈꯤꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯇꯝꯅ ꯑꯗꯨꯝ ꯆꯠꯂꯦ ꯉꯁꯤꯗꯤ ꯇꯣꯏꯂꯦꯠ ꯑꯗꯨꯁꯨ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯃꯤ ꯃꯗꯨꯗ ꯑꯩꯅ ꯁꯃꯤꯔꯗ ꯚꯥꯏ ꯀ꯭ꯂꯥꯁ 4ꯒꯤ ꯔꯨꯝꯗꯒꯤ ꯑꯣꯏꯅ ꯆꯪꯉꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯦ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤꯅ ꯇꯞꯅ ꯆꯪꯉꯛꯏ ꯑꯩꯅ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯍꯦꯛ ꯆꯣꯡꯈꯠꯀꯦ ꯇꯧꯕꯒ ꯃꯤ ꯑꯃ ꯑꯩ ꯇꯝꯅ ꯆꯪꯉꯛꯄꯗꯨ ꯑꯩꯅ ꯎꯔꯦ ꯃꯗꯨꯗ ꯑꯩꯅ ꯈꯜꯂꯤ ꯁ꯭ꯀꯨꯜ ꯁꯦꯟꯅꯕ ꯅꯨꯄꯤꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯕ ꯌꯥꯗ꯭ꯔꯦ ꯃꯅꯨꯡꯗ ꯃꯤ ꯂꯩꯕꯗꯧꯅ ꯃꯈꯣꯜ ꯀꯌꯥ ꯑꯃꯁꯨ ꯇꯥꯔꯛꯏ ꯃꯗꯨꯗ ꯑꯩꯅ ꯚꯥꯏ ꯁꯤꯗꯤ ꯌꯥꯔꯔꯣꯏ ꯍꯜꯂꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯏꯕꯥꯅꯤꯅ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯁꯃꯤꯔ ꯍꯥꯏꯗꯨꯅ ꯅꯥꯁꯣꯟ ꯄꯤꯛꯅ ꯀꯧꯔꯛꯏ ꯃꯈꯣꯜ ꯑꯗꯨ ꯍꯦꯛ ꯇꯥꯕꯒ ꯏꯕꯥꯅꯤ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯇꯨꯡ ꯑꯣꯟꯊꯣꯛꯑꯒ ꯌꯦꯡꯕꯗꯗꯤ ꯀ꯭ꯂꯥꯁ 4ꯒꯤ ꯔꯨꯝꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯗꯨ ꯑꯩꯈꯣꯏ ꯑꯅꯤꯅ ꯎꯔꯦ ꯃꯁꯝ ꯌꯥꯝꯅ ꯁꯥꯡꯉꯤ ꯃꯁꯛꯇꯤ ꯎꯕ ꯐꯪꯗꯦ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯏꯕꯥꯅꯤ ꯀꯤꯕꯅ ꯂꯦꯡꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯥꯏꯕꯛ ꯐꯕ ꯑꯃꯅ ꯕꯣꯔꯗꯤꯡꯗꯒꯤ ꯔꯣꯀꯤꯁꯨ ꯑꯩꯈꯣꯏꯕꯨ ꯎꯔꯗꯨꯅ ꯊꯣꯔꯛꯂꯤ ꯃꯗꯨꯗ ꯔꯣꯀꯤꯅ ꯀꯩꯗꯧꯔꯤꯕꯅꯣꯅꯦꯗꯤ ꯁꯤꯗ ꯃꯣꯏ ꯑꯇꯩꯗꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯍꯪꯉꯛꯏ ꯃꯗꯨꯗ ꯑꯩꯅ ꯃꯈꯣꯏꯁꯨ ꯀꯧꯕꯗꯤ ꯆꯠꯄꯅꯦ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯀꯥꯎꯔꯦ ꯑꯩꯈꯣꯏꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗ ꯔꯣꯀꯤꯅ ꯑꯟꯁꯔ ꯄꯦꯄꯔꯗꯨꯗꯤ ꯑꯩꯉꯣꯟꯗ ꯂꯩꯌꯦ ꯂꯣꯏꯅ ꯄꯥꯁ ꯇꯧꯔꯅꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯍꯔꯥꯎ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕꯁꯤꯡ ꯑꯗꯨ
ꯀꯥꯎꯊꯣꯛꯑꯒ ꯍꯔꯥꯎꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯁꯨ ꯊꯦꯡꯉꯦ ꯍꯥꯏꯗꯨꯅ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯗꯨꯗ ꯁꯃꯤꯅ "ꯚꯥꯏ, ꯑꯩ ꯌꯨꯝ ꯐꯥꯎꯗꯨꯝ ꯊꯤꯜꯂꯝꯃꯣ" ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅꯁꯨ "ꯍꯣꯏ ꯚꯥꯏ, ꯑꯗꯣ ꯕꯖꯥꯔꯔꯣꯝꯗꯒꯤ ꯆꯠꯂꯁꯦ" ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯌꯥꯗ꯭ꯔꯦ꯫ "ꯚꯥꯏ, ꯕꯖꯥꯔꯗꯩ ꯆꯠꯂꯗꯤ ꯌꯥꯝꯅ ꯁꯥꯡꯒꯅꯤ, ꯉꯁꯥꯏ ꯂꯥꯛꯄ ꯂꯝꯕꯤ ꯑꯗꯣꯝꯗ ꯑꯣꯏꯅ ꯑꯗꯨꯝ ꯆꯠꯂꯁꯤ" ꯍꯥꯏꯗꯨꯅ ꯂꯩꯔꯦ꯫ ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯃꯥꯅ ꯆꯠꯁꯤ ꯍꯥꯏꯔꯤꯕ ꯑꯗꯣꯝꯗ ꯆꯠꯂꯦ꯫ ꯃꯁꯤꯗꯒꯤ ꯃꯥꯅ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯁꯥꯎꯟ ꯑꯗꯨ ꯑꯃꯨꯛ ꯊꯥꯔꯛꯏ꯫ ꯑꯩꯁꯨ ꯇꯨꯃꯤꯟꯅ ꯆꯠꯂꯤ꯫ ꯃꯁꯤꯗꯒꯤ ꯉꯁꯥꯏꯒꯤ ꯊꯣꯡ ꯑꯗꯨ ꯂꯥꯟꯕ ꯍꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯊꯣꯡ ꯑꯗꯨ ꯂꯥꯟꯕ ꯂꯣꯏꯔꯒ ꯂꯥꯛꯄꯗ ꯂꯥꯏꯁꯪ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯃꯨꯁꯤꯟ ꯃꯨꯕ ꯑꯋꯥꯡꯕ ꯂꯣꯡꯒ꯭ꯔꯤ ꯁꯦꯠꯄ ꯅꯨꯄꯥꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯑꯃ ꯑꯩꯈꯣꯏ ꯇꯝꯅ ꯄꯔꯞ ꯄꯔꯞ ꯂꯥꯛꯄ ꯑꯗꯨ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯈꯤ꯫ ꯃꯥꯁꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯦꯟꯈ꯭ꯔꯦ, ꯑꯩꯁꯨ ꯌꯨꯝꯂꯣꯝꯗ ꯆꯦꯜꯂꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩ ꯑꯍꯤꯡ ꯃꯄꯥꯟ ꯊꯣꯛꯇ꯭ꯔꯦ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯁꯣꯏꯕ ꯈꯤꯕꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫